Relief camp to Leiriba Shing Masha Mayum Da Hanjindri Faoba Irang Asi Loishille Haiba Yaroi Irang Asi CHEITHENG PHANGDUNA EREICHA NGASISU Relief camp Sing the LEIRI HAIBASI AKOIJAM KEIDOUNUNGDA KAOROIDABANI HAINA MP Dr. ANGOMCHA BIMOL AKOIJAMNA PHONGDOK-KHRE Wafamasi Dr. ANGOMCHA BIMOL AKOIJAMNA Lok Sabha gi member oiba chehi ama mapung farakpaga mari leindana ngasi Akampat Leiba Idol Girls College ta hangba relief camp ta pangthokpa health camp ama sarukyaba lakpada mahakna phongdok-KHRE Imphal East District ki DC yauna lengaki makok thongba official kyaga loinana relief camp ta lakhiba MP ANGOMCHA BIMOL AKOIJAMNA relief camp aduda Leiriba Singha wari watai sanaduna makoigi awat apa sing hangki Akampat ki relief camp ta IDP sing unaba lakhiba Dr. ANGOMCHA BIMOL AKOIJAMga TOMTV ga akhanana unaba amada mahakna hai Mahakna Lok Sabha gi member oirakpa si ngasi chehi ama mapung pare MP oirakpa chehi ama mapung farakpaga mari leindana Dr. Khara punsin naraga ngasi gi health camp ase pangthokpani Irang Asina maram oiraga relief camp te Leiriba Sing AIKHOINA angamba thakta mateng pangba mathau tai makoi gi awada pa AIKHOINA matam gi hangba changi AIKHOINA makoi khak kauthokpam thokte Mahaki Maikei Digisu MP ama oina angamba thakta hotnaduna makoi yaifana hotnari relief camp te Leiriba Singhi matangda mahakna parliamenta wafam kaya pukhatna mathau taba thabak sing paikhatnaba takshin ki hainasu mahakna phongdokhi mahakna makata na hai lamdam asigi miyam maning tamna chathok chasin tauba yahangadabani relief camp te Leiriba Sing Masha gi Mayum Da Hanjindri Safaba punsi marel amada hinghanba mathau tai relief camp te Leiriba Singna Masha gi Mayum Da Hanjinduna Chaning taba punsi marel amada hinghandri Faoba Irang Asi Loishille Haiba Yaroi makoi sing Mayum Da Hanjinba ngamhandragadi Manipur leitre haibaga chap managani haina mahakna makata ki ngasigi health camp aduda relief camp aduda leiriba miyoi singda lemne hidak langthak phanghanbaga loinana tongan ba ana layong singgi screening amadi mathau taba blood screening singsu pangthokhi long term free movement ama hoba mathau ta macha hogadam ne ba mathangda hongjanba yaba sarkar ka lokakre ko hongjanba yaba jaga sing ji hongjanba aduga sumaina kem tambay no hota su when yum sari adu hongjale se ajaba systematic plan ama chang hai tar ko adu ai gi committee le moi report submit torane haile loire hai adu moi nag recommendation toraga namdana ngasai mapam na su yum moina kem ta leibina tabde colony guma masaraga leihan mam changne ba kadai yum dongna masa yum saraga ko aduna step by step khongthang se tam na loksalaga hotna bam changi hotna dana sum panglei leisanaga moi to lei nungai de na oju award passing su hai sini moi na paisa lautho me haire paisa pine na yaw te noi ta hoida sini rajniti wala ne laga thok lautho ne ma ku ba kuram ni nungal kem to yengjan mam change ba se kai chakra do ma uti yengjan bi aina disi sa jarami